ꯑꯏꯪꯕ ꯍꯥꯏꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯏꯪꯕ ꯋꯥꯍꯩ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯏꯪꯕꯅ ꯍꯥꯏꯔꯒ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯗꯨ ꯑꯗꯥ ꯃꯦꯡꯒꯣ ꯖꯨꯁ ꯀꯧꯕꯗꯨꯗꯤ ꯑꯩꯕꯨ ꯀꯔꯦꯝꯅꯕꯩ ꯃꯑꯣꯡꯅꯦ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯎ ꯕꯥꯏ ꯂꯥꯎ ꯍꯥꯏꯕꯅꯦ ꯁꯤ ꯂꯥꯎ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ ꯅꯪꯁꯤ ꯂꯦꯞꯀꯗꯕ ꯑꯃꯠꯇꯗ ꯂꯦꯞꯇꯦ ꯆꯥꯎ ꯂꯥꯎ ꯁꯨꯒꯥꯏꯔꯛꯇꯅꯀꯣ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤꯅꯦ ꯅꯪꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯈꯪꯉꯕ ꯂꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯎ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯤꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯒꯥꯔꯤ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯌꯥꯎꯔꯤꯌꯦ ꯀꯩꯅꯣ ꯅꯪ ꯃꯑꯣꯡꯁꯦ ꯑꯩ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤ ꯌꯧꯁꯜꯂꯛꯑꯅꯤ ꯑꯗꯨꯏꯗꯤꯅꯦ ꯅꯃꯤꯠꯇꯣ ꯌꯥꯝꯗ ꯇꯥꯕ ꯐꯔꯦ ꯄꯨꯡ ꯀꯌꯥꯗꯣ ꯅꯪ ꯂꯥꯛꯇꯣꯏꯁꯦ ꯑꯩꯅꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯍꯥꯏꯔꯛꯑꯣ ꯄꯨꯡ ꯀꯌꯥꯗꯣ ꯅꯪ ꯍꯜꯂꯛꯇꯣꯏꯁꯦ ꯄꯨꯡ 4 ꯇꯥꯔꯦ 4 ꯃꯤꯅꯤꯠ 35 ꯂꯥꯛꯑꯒꯦ ꯁꯣꯏꯗ꯭ꯔꯕꯣ ꯍꯣꯏ ꯁꯣꯏꯔꯗꯤꯅꯦ 나тай 자로이 아이고 파티 하이노 아이 ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯤꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯐꯖꯔꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯐꯖꯔꯩ ꯐꯖꯔꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯀꯠꯆꯥ ꯆꯥ ꯐꯖꯔꯩ ꯐꯖꯔꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯐꯖꯔꯩ ꯐꯖꯔꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯀꯠꯆꯥ ꯆꯥ ꯐꯖꯔꯩ ꯐꯖꯔꯩ ꯑꯩꯒꯤ ꯐꯖꯔꯩ ꯐꯖꯔꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯀꯠꯆꯥ ꯐꯖꯔꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯀꯠꯆꯥ फजरई 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 की ममांग फजरई फजरई आइए फजरई फजरई आइए फजरई फजरई की ममांग पुनमक na 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 Yeah! 미니 이러잖아 나 오래 할래 얘기가 이러 예닝다 예닝이니 전부 마신 티리바 너가 턱레 브라 생각보다 타모이도 ning 티다 수독비게 예닝이니 기노랑 이제 프라 베라니 거의 막 얼굴가 아이 까이바 넌 멍지다이 숨이 까이살래봐 난 짝크로 짝크로 기노 얘 그놈이 까이제요 까이드나 각수 떠오리 행운다부 아들 나이시부 깨누네 때네 거의 동안 용설래 미우로 파서디 카모 아스 난기다 까이 레시디 베다 베기니 너 카모 기노 이비마 비마 깨누 바보 씨발 나라 픽사미 야 마케야 Bariga tuliga tam tawle ga tam ay nahala mi hayda na ay nang natulog tre ay kay daway no ba 마케야 as ado yung nasi 가롱나 레메나 프라 24와 나 공나 벌레이니 24 로만 서비스 해주니 능 ay sabi gyam yung tadi che ngata tamsi kuno imal Ito tamo na. kay dalugi mi nang ba am pingla ido kana kay dubu yorge ba 다음 사이네 kana ma thano ba 누빠 이제 왜 이거나 누피징이 누빠 독대 이제 그만이 되는 시고 as nupa to puyang pamadine ay gito ka tamso ba nupa to yedum bita haradam 낭나 타와이디 I love you 는 누피 거짓말기 파이다 하이브드로 낭나 타와이자 adugo anati me I love you ta highway mte ba pamadi pame nuksire eta highway bane ba ina hijina 아이는 파저레이다 누시나 이제 캐릭터 쇼래 하 만에 얘 거고 송아이 하이덤 나죠 난 강인 나죠 yaro ba nang migili na soli ba nang
ꯀꯩꯅꯣ ꯅꯪꯅ ꯃꯦꯒꯅꯦꯠ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯈꯠꯂꯤꯗꯨꯅ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯦ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯀꯩ ꯑꯥꯏꯗꯤꯌꯥꯅꯣ ꯉꯥꯟꯕ ꯂꯩꯁꯦ ꯉꯥꯟꯕ ꯂꯩ ꯃꯐꯝꯁꯦ ꯐꯖꯔꯩꯒꯤ ꯌꯨꯝ ꯕꯔꯥꯗꯅꯦꯕ Kana unagadabano? ꯑꯩꯈꯣꯏ ꯇꯣꯝ ꯊꯤꯟ ꯉꯥꯟꯕ ꯅꯣꯏꯗ ꯂꯩꯌꯦꯅ Sini ngan be mem nate. Moi mem dine. Arapada. ꯃꯥꯅꯗꯤ ꯁꯤꯗ ꯂꯩ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤ Ma si leite haidudi. Chalo arapada. ꯀꯔꯤ ꯊꯃꯣꯏ ꯅꯨꯄꯤ ꯊꯃꯣꯏ ꯄꯥꯟ ꯆꯠꯂꯒꯦ ꯀꯩꯅꯣ ꯅꯪ ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯣ Kayano? ꯂꯨꯄꯥ 3,000 ꯈꯛꯇ ꯂꯧꯒꯦ Kailangan no? ꯂꯥꯏꯔꯤꯛ ꯁꯨꯝ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯒꯦ ꯇꯧꯅꯤ Hoy, ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯅꯄꯥꯗ ꯍꯥꯏꯁꯣ ꯈꯔ ꯂꯩꯔꯗꯤ ꯃꯤꯡ ꯆꯟꯕꯤꯌꯣꯕꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯔꯤꯅꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯅꯪꯅ ꯍꯦꯛꯇ ꯁꯥꯎꯂꯦ ꯑꯩ ꯀꯥꯎꯅ ꯑꯩꯈꯣꯏ ꯄꯥꯎꯡꯅ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯁꯦ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 3,000 ꯈꯛꯇ ꯄꯤꯔꯣ Hoy, nahamukki dumaina nang nupi mamangda golf taw leramba nang chagaire khango ꯑꯩ ꯀꯗꯥꯏꯗ ꯅꯨꯄꯤ ꯃꯥꯡꯗ ꯒꯣꯞ ꯇꯧꯈ꯭ꯔꯒꯦ ꯄꯤꯔꯣ nan MU da tawidudi ꯁꯨꯝ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯈꯪꯅꯕꯅꯦꯕ ꯀꯔꯤꯅꯣ achumma lamida bu tawge harabadi awatpa pibige se 3,000 je pubro sina ai pehawage Tasla nang ju khra thawro nang ju khra thawro ai da sum thawle ꯑꯩꯈꯣꯏꯗꯤ ꯀꯣꯏꯅꯔꯁꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯝꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯐꯖꯔꯦ ꯐꯖꯔꯦ ꯑꯩ ꯌꯥꯕ ꯀꯃꯥꯟꯗꯣ ꯑꯣꯏꯌꯦꯅ ꯃꯌꯥꯝꯅ ꯁꯟꯗꯣꯏꯗꯣ ꯑꯩ ꯌꯥꯕ ꯀꯃꯥꯟꯗꯣ ꯑꯣꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩ ꯀꯃꯥꯟꯗꯣ ꯑꯣꯏꯒꯦꯁꯨ ꯈꯟꯗꯦ ꯑꯩ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯦꯕ ꯐꯖꯔꯦ ꯑꯩ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯇꯝꯗꯦ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯝ ꯑꯦ ꯇꯝꯃꯤꯟꯅꯩꯗꯨꯁꯨ ꯐꯖꯔꯦ ꯐꯖꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯝꯇ ꯇꯧꯋꯣ ꯐꯖꯔꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯕ ꯐꯖꯔꯦ ꯐꯖꯔꯦ I love you ꯐꯖꯔꯦ ꯀꯩꯅꯣ ꯀꯩꯅꯣ ꯐꯖꯔꯦ ꯀꯩꯅꯣ ꯐꯖꯔꯦ Kuma nubini ne na punsida sumangwai na tuang na bige Kakala ꯐꯖꯔꯦ ꯐꯖꯔꯦ ꯑꯩꯒꯤ ꯐꯖꯔꯦ ꯐꯖꯔꯦꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛꯀ ꯆꯥ 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 La 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 فجري 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 Oh Laire da na sida كنو كنو أقول لك كنو كنو كي ماماندا فنما كتا كنو كي ماماندا فنما كتا تا 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 Oi da bangang ba Nachin thiba Hazaba hatba Nang na khalibu Nangi wakhalda Aise Ngaw da na chak da na sikraga Nang na Nungay na palhawge sineba Oi Adumay na khanba do dine Napunsi da su khalo no Chaw tong na haibige كنو Ay gumanupi dine Nang ne Napunsi da su pangwa Ado na Nang hana hatu amaga Ay ne Sira su sini Kanga ba Nang da di hat lage كنو 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 بنجاي كوما كنو بنجاي كوما كنو 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 باكو نوم تباكو كنو mana lai wai ge una je no una ne wa Ati dito. ba ko ge Ati. ai chen na yo ba ko
ꯐꯖꯔꯦ ꯑꯩꯅ ꯀꯦꯟꯕꯅꯦꯕ ꯑꯩꯅ ꯀꯦꯟꯕ ꯅꯠꯇꯦꯕ ꯅꯪ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯀꯩꯅꯣ ꯀꯦꯟ ꯇꯥꯔꯦꯗ ꯀꯩꯅꯣ ꯂꯥꯂꯤꯌꯨ ꯃꯇꯨꯡ ꯆꯠꯃꯤꯟꯅꯕ ꯍꯩꯌꯨ ꯂꯥꯟꯖꯔꯦ ꯍꯣꯏ ꯅꯪꯅꯦ ꯅꯇꯧꯗꯣ ꯌꯦꯡꯉꯒꯁꯨꯅꯦ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯄ꯭ꯔꯛ ꯆꯥꯏꯁꯦ ꯈꯪꯉꯦꯗꯅ ꯅꯪ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤꯅꯦ ꯅꯪꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯈꯪꯉꯕ ꯄꯧꯔꯩꯒ ꯇꯤꯟꯅꯝ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯑꯣ ꯑꯗꯣ ꯃꯥꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯅꯥ ꯀꯣꯏꯔꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦꯕꯣ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯒꯦꯔꯥ ꯀꯔꯝꯕ ꯃꯇꯦꯡ 마세, 아이나 꼬이레나 로이나 산도. 너거든. 아이암 사티바미네 강브라. 제, 우리나 빡 저금 공짜이 자이니. 흥. 실라, 와마이글라. 간다! Hujung nupi dun nong na hami do kay wan. Mana nang si ko eh. Oi, afabro nang se. Shita ba ba ni ne? Ngasi nang siba da ni. Polisi ay nagkuli sa duhay ba na tra? Ona tay na ba dan nang na ay gimayok tali pa ba? Ha? Siba kita di pang bataw ni. Nangyado nung may sina. Ha? Ngasi di nang siba da ba ni. Kaswaram deda. Mana ike do ya no? Puk phabra na ngami ba. Nang di kay hagi ba? Yam pai ai gre. Okay. Do ngan ba. Phazare do. Aina nungsi nang tabiu. Phazare. Poirina nang siang nungsi. 얘봐 저기다. 너무해 죽어요나. nanti 너 미수지라. 누군 뭐 정말 강대가 봐우다. 그럼 왜 봐라. 하. 너는 명기라. 너는 명기라. 나 거의 아프다 힘들다. 뚱다 누군 뭐 정말 강대가 봐우다. 아무 하나 해야 돼 봐. Kedorge. Kastodi. Nunang phazare da haidi haibiu ko. Itan jamia. Marup mapang tinaraga thajaba hatpa. Number 1. Makok tuda layai jina piba. Number 2. Masamdo khudang na yetlaga katina drab kakpa. Nusu yaroi ni masamdo tili ni. Kariguma phunare yang khalo. Masa phai ni. Mana mu phudo ki ni chop na ni. Ai kenom to ma phude ya de. Oi! Oi! Kedorge me. Kedorge me. Keno. Nang nung may yorfra. Nung may budi yaw ini. Kedorge no. Mim da kathu si dong. Ha! Nung wala ka na no sita biyawi. Hayo yung wanda. Keno, neko, keno. Keno. Ai ne ba. 합절로. Keno. Se 합절로.
Ai đi nét tiền sân giềng quăng đi đó. Tắm nó vậy sao chứ? Lo, chị, không lo. Chị không lo. Ghen ta nông tiếp không lo. Cái nào nó ngon gì đó? Hayo, ai lấy đi? Ai đâu kìa? Cái nào nó hayo? Ai yên nào đi? Ai đừng听了这个。 Hemison. Napanggal yung zadrasu. Narin di ka ba kanja ba ni ne? Kino, parem na kano. Ai ji pagi na tiko. Ai ji am chere sul jani. Pagi tor kano. Nung may si di license din na. Nang namika puradi. Ayo inda sadani. Ado. Nang na. Yam nungay traga na. Mimi Fuganzi. Ay pishapige. Kino. Ado no fadro. Ado. Nang yaw ba di ade? Nang so di ay mangzari da na. Ai yaw di yaw ru. Lala. Ay tong Kino na ya di ba? Nang para para to. Nang tumilo ay tong kaya. Ake. Pasan tau ru ko. Pasan tau ru eh. Namba, nang kay chalo no. 그러게. 왜? 차오디 차오는 거고. 에이, 너가 진짜 아직 딱 부적이야. 하. 저. 얼마나 이래? 스페인이 차오는 거지. 에이, 불하게고 말 나온다. 왜? 에이, 진짜 나게고 말. 빨리 빨리. 진짜. 거꾸로 꼭 치는 거다. 진짜로. 꼭 치는. 맞게. 인거 좀. 또 맞게. 또. 맞게. 또 봐. 또. 인거들아. 인거들아. mà chua mà xấu thì mày họ đừng chi rồi mày sao lúc mày đừng chi rồi ấy mà chuyện chua cả rồi ông chi rồi mà chỉ chắc rồi mày ấy khuyên mày chi rồi mà không có mày chuyện chua cái tay mày chi rồi mày sau lúc có mày suy nghĩ của mày đừng sau thì chi rồi mày 나 시계 중에 참 빨리 가! 마 뚱뚱한 머리 떨어뜨고! 낭나 토이 망하니 가고!